Bisa gini. Ini masalah dorongnya logo cari betul na. Nang cakap dah. Chat kari na tahu na scooty ma lebiu. Chat lagi Eisu. Direct. Mapana po, tapi na mapana minum si kang diab sa cuma ini. ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯤ ꯀꯣꯏꯅ ꯁꯣꯐꯥ ꯂꯩꯕ ꯉꯝꯗ꯭ꯔꯤꯁꯦ. Hello everyone, ꯃꯌꯥꯝ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯅꯣꯡꯆꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯕ ꯅꯨꯃꯤꯠꯅꯦꯕꯀꯣ. ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯅꯤꯕ. ꯉꯁꯤꯁꯦ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯍꯥꯟꯅꯗꯒꯤ ꯁ꯭ꯀꯨꯜꯁꯦ ꯍꯧꯔꯝꯃꯦꯕꯀꯣ. ꯑꯩꯈꯣꯏ ꯅꯍꯥꯟꯗꯒꯤ ꯑꯦꯗꯃꯤꯁꯟ ꯆꯟꯒꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯒꯤ ꯃꯇꯝ ꯁꯨꯡꯐꯪ ꯐꯪꯗꯕꯗꯒꯤ ꯑꯦꯗꯃꯤꯁꯟꯗꯣ ꯆꯟꯗꯕꯅꯦꯕ. ꯉꯁꯤ ꯑꯦꯗꯃꯤꯁꯟ ꯆꯟꯕꯒꯤ ꯆꯠꯂꯨꯔꯦ. ꯍꯜꯂꯛꯄꯒ ꯂꯥꯏꯔꯤꯛꯄꯨꯗꯤ ꯅꯠꯇꯦꯀꯣ ꯀꯣꯄꯤ ꯄꯨꯔꯒ ꯂꯥꯛꯑꯦ. ꯑꯗꯨꯒ ꯃꯥ ꯀꯟꯅ ꯃꯣꯂꯥꯞ ꯆꯠꯂꯤ ꯍꯥꯏꯔꯣ ꯅꯣꯏ ꯀꯩ ꯍꯥꯏꯗꯨꯗꯣ? 하루 몰랍 찔레나? 하? 몰랍 찔레. ꯑꯩꯈꯣꯏꯁꯨ ꯄꯤꯉꯩꯗ 몰랍 찔레. ꯑꯃ ꯀꯟꯅ ꯃꯆꯥꯅꯨꯄꯤ ꯊꯕꯛ ꯇꯧꯋꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ. ꯉꯁꯤꯗꯒꯤꯅ ꯍꯌꯦꯡꯐꯥꯎꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯣꯏꯗꯣꯏꯅꯦ. ꯀꯩꯅꯣꯗ ꯏꯆꯥꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯑꯩꯅ ꯁ꯭ꯇꯥꯔꯇꯤꯡꯗꯒꯤ ꯑꯗꯨꯝ ꯅꯝꯅꯤꯡꯕꯅꯦꯕ. ꯀꯣ ꯅꯣꯏꯔꯣꯝꯗ ꯂꯤꯁꯜꯂꯛꯀꯦ. ꯑꯩ ꯍꯪꯒꯣ. ꯆꯠꯂꯨꯅꯦ. 이장비 동비스는 사실 던지했다는 게 전부 그래야 hayengdagi school chattoyse mapagi tumoyda kay phawebdo question numoy mathang khangakya ha kadorgya haida kadorgya nang nachalbi hayengdagi school chattoyse chattoy ai di di kapning mapoy mama aina popaina minung sinte mama na popaina mama da khila du chumo go mapa na pok tabina mapa na minung sikhang deb da chumo nadra ha yore Kamagi hudi uniform su lay diba ko ang nasi agtada hayeng dagi la uharap kanina uniform out dress ko din chat to ini magi drawing ye bu lo ta ye ada na to kau ani mo to ito sidang katan ko kinu like tanap to lo to kinu jite apa na to ini pung kya daw to no ibo oi Nipan de 2 minit mang de Kay? Mang se review to tanam. kari Ai review cha pata na. Puna pura sa kitu. maka lo ba nag mung kamay da do ba मैं सारे बारों से स्क्रिप्ट देखा तुम अम्मा की बेड लाता नहीं लोग ये पुण्य लाता नहीं nang puna lakminara niya माँ आता ले जानी स्कूल एने लगाता ना jagadra ne moy mafam duna kay mo highroadra niya ha nang na duty da ka pan na lagi thing na lakpa to di kamay ta do ba macha se lakpa da मीठी मसाला तो लोग ना लोग चली बतू ना नंग चखत दा chat kari na tahu na scooty ma lebiu chat lagi Eisu direct गाड़ी मरी था मुझसे ha गाड़ी मरी था मुँह पास में ji molap chan ba loisale ini si man nap to ni uji moro hare मतलब मनिंग मनिंग दितो Person la mayai cha bukcha dog tani phamjal lije mana mayai cha bukchi ko dog tani macha tombi Baba maming kai ka sidi ira maming kai ka sidi ira sai ra ya loi ram me Tawai chak pa na Lamin bi Pugi gam tanah hob atom je pugi Lamin bi luai la tu nang tu luai na mosan ngare nanaw luai mosan ngare Tumugalapaga ay ngarang suramba bag se kangbray na hana yeng muni kay nga da hoji school chat to ni na bag se katang kang badi wala me koy ano bag se late trip ko school lagi mo na pirak to era na traga na mapande late dra fazana confirm khang da bagi adu na bag se yahan bada mapanda pudo kay na taw bani adu ay ngarang phi su surame ba adu na phi se mapanda pek thalle adu go yam nunga ba bu balcony gi phi ron jis maina nung dang de ay kong de suraga phauraga kudak to dum kang nge adu go loira aga ichanu pi mo hawdo adu machin makha teng tuk na bagi mapadi duty chatlamme ba ko ay na tum hoklak ko matamda
ꯑꯗꯨ ꯃꯌꯥꯝ ꯇꯤꯐꯤꯟꯗ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯀꯩ ꯄꯤꯅꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯑꯩꯗꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯕꯅꯤꯅ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯇꯥꯁꯦ ꯆꯤꯅꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯧꯔꯦ ꯀꯩꯒꯤꯅꯣꯗ ꯃꯥ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯧꯅ ꯆꯥꯕꯁꯦ ꯑꯗꯨꯒꯤ ꯑꯗꯨꯃ ꯍꯥꯞꯄꯤꯔꯒꯦ ꯑꯗꯨꯒꯤ ꯐ꯭ꯔꯨꯠ ꯑꯃ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯁꯦꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯔꯨꯊꯣꯛꯎꯅ ꯂꯥꯛꯑꯦ ꯏꯔꯨꯒꯁꯦ ꯃꯁꯥ ꯃꯊꯟꯇ ꯊꯣꯛꯑꯦꯀꯣ ꯏꯆꯥ ꯅꯨꯄꯤꯁꯦ ꯆꯥꯎꯖꯔꯕꯅꯤꯅ ꯑꯗꯣ ꯐꯃꯨꯡ ꯐꯥꯅꯨꯡꯁꯤꯗꯤ ꯑꯩꯅ ꯁꯠ ꯂꯣꯏꯁꯜꯂꯦ ꯑꯗꯨ ꯃꯈꯨꯠ ꯆꯥꯏꯔꯦꯀꯣ ꯋꯥꯠꯂꯤ ꯏꯆꯥ ꯇꯣꯝꯕꯤꯁꯨ ꯑꯩꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯃꯥꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯦ ꯑꯩꯅ ꯁꯤꯒ ꯇꯔꯕꯨꯁꯦ ꯁꯦꯐ ꯇꯧꯔꯒ ꯍꯥꯞꯀꯦ ꯇꯧꯕꯅꯦꯕ ꯑꯃꯃꯝ ꯐꯖꯅ ꯁ꯭ꯇꯥꯔ ꯂꯞ ꯁꯤꯝꯕꯣꯜ ꯀꯩꯀꯩ ꯇꯧꯕꯗꯣ ꯃꯥꯒꯤ ꯁꯦꯄꯔꯗꯣ ꯑꯗꯨꯗꯣ ꯑꯣꯔꯗꯔ ꯇꯧꯒꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯅ ꯒ꯭ꯂꯥꯁ ꯃꯅꯤꯡꯅ ꯑꯗꯨꯝ ꯑꯩꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯍꯥꯞꯄꯤꯒꯦ ꯇꯧꯕꯅꯤ ꯃꯥꯒꯤꯁꯦ एक चम्मच डाल दी ठीक है उन्हें इसी बोतल में ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤꯅꯦ ꯀꯆꯔꯥꯁꯦ ꯂꯧꯕ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯕ ꯂꯥꯛꯇꯦꯅ ꯑꯩꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯊꯝꯕꯅꯦ Mai ko English ni gile ramani ne apko kung dabi na bile. Ha? Isi mama, isi na pagkain. Kaya, ano yung pani bottle di? Pani bottle. Pani bottle. Dito ni na. Bye. ꯑꯩꯁꯦ ꯉꯔꯥꯡ ꯑꯍꯤꯡꯒꯁꯦ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯏꯆꯥꯅꯨꯄꯤꯒꯤ ꯍꯌꯦꯡ ꯆꯠꯇꯣꯏꯅꯤ ꯈꯟꯕꯗ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩ ꯇꯨꯝꯁꯤꯠ ꯐꯥꯗꯦ ꯉꯁꯤ ꯄꯨꯡ 3ꯗꯒꯤ ꯇꯨꯝꯃꯤꯅꯤꯀꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯗꯨꯒ ꯄꯨꯡ 3, 4, 5, 6 ꯄꯨꯡ 6ꯇ ꯍꯧꯒꯠꯂꯦ 3, 4, 5, 6 ꯄꯨꯡ 3 ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯇꯨꯝꯃꯤꯁꯦ ꯏꯁꯥꯁꯦ एकदम ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯑꯗꯨ ꯃꯌꯥꯝ ꯊꯕꯛ ꯉꯩꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑ ꯈꯣꯠꯂꯒ ꯑꯃꯨꯛ ꯇꯧꯒꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯉꯁꯤ ꯉꯥ ꯂꯩꯔꯛꯑꯦ ꯍꯥꯏꯕꯅꯤ ꯌꯦꯡꯍꯜꯂꯛꯀꯦ ꯀꯃꯥꯏ ꯇꯧꯒꯦ ꯆꯥꯕ ꯂꯣꯏꯔꯝꯗꯅ ꯆꯦꯟꯈ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯂꯩꯔꯦ ꯍꯥꯏ ꯉꯥꯁꯦ ꯉꯁꯤ ꯉꯥ ꯊꯣꯡꯒꯦ मोटर चली कपड़े चना अच्छा 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 ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯍꯜꯂꯛꯇꯣꯏꯅ ꯉꯥ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ ꯃꯣꯔꯣꯛ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅꯁꯨ ꯃꯥꯁꯨ ꯆꯥꯖ ꯉꯝꯖꯅꯕ ꯌꯥꯏꯅꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯟꯅ ꯑꯩ ꯍꯧꯖꯤꯛ ꯊꯣꯡ ꯈꯣꯠꯅ ꯇꯧꯏꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯅꯤ ꯀꯨꯏꯔꯔꯣꯏ ꯄꯨꯡ 1ꯗ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯃꯣꯏꯁꯦ ꯄꯨꯡ 12:30ꯗ ꯊꯥꯏ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯁꯨꯇꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯍꯜꯂꯛꯄ ꯃꯇꯝꯅ ꯄꯨꯡ 1ꯗ ꯑꯣꯏꯕ ꯑꯗꯨꯅ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯍꯥꯏꯅꯔꯒ ꯄꯨꯡꯈꯥꯏꯃꯨꯛ ꯉꯥꯏꯅꯔꯒ ꯂꯥꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯥꯏꯅ ꯑꯗꯨꯒꯤ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯀꯩꯀꯩ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯈꯪꯗꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯊꯃꯣꯏꯒꯁꯦ एकदम ꯑꯩ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯉꯝꯗꯦ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯉꯁꯤ ꯁꯨꯡꯄꯣꯛꯄ ꯊꯥꯗꯦꯀꯣ ꯊꯕꯛꯁꯦ ꯑꯗꯨꯝ ꯃꯊꯪ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃꯅꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯃꯅꯨꯡ ꯂꯣꯏ ꯂꯣꯏꯁꯟ ꯂꯣꯏꯔꯦ ꯏꯆꯥ ꯇꯣꯝꯕꯤ ꯏꯔꯨꯊꯣꯛꯑꯦ ꯑꯩ ꯃꯃꯥꯏꯁꯦ ꯀ꯭ꯔꯤꯝ ꯑꯃꯐꯥꯎ ꯇꯩꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯃꯃꯤꯠꯀꯁꯨ ꯈꯨꯄꯣꯝ ꯃꯆꯥꯗꯅ ꯄꯣꯝꯃꯦ ꯑꯍꯤꯡ ꯇꯨꯝꯗꯕꯩꯅꯤꯀꯣ ꯉꯥꯒꯁꯦ ꯄꯨꯔꯥ ꯂꯣꯏꯅ ꯉꯧꯗ꯭ꯔꯤꯀꯣ ꯈꯔ ꯂꯩꯔꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯉꯧꯔꯒꯦ ꯅꯪꯅꯔꯔꯣꯏꯕ ꯑꯩ ꯉꯁꯤ ꯕꯥꯊꯔꯨꯝ 2ꯅꯤꯅ ꯁꯦꯡꯕ ꯈꯣꯠꯄ ꯏꯪ ꯃꯅꯨꯡ ꯋꯥꯏ ꯇꯩꯕ ꯈꯣꯠꯄ ꯏꯆꯥ ꯇꯣꯝꯕꯤ ꯂꯣꯏꯁꯟꯕ ꯈꯣꯠꯆꯟꯕ ꯍꯥꯏꯕꯗꯤ ꯈꯤꯇꯪꯇꯅꯤꯀꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯒꯗꯤ ꯑꯩ ꯈ꯭ꯋꯥꯕ ꯃꯇꯝ ꯇꯨꯝꯕꯒꯤ ꯃꯇꯝ ꯐꯪꯒꯅꯤ ꯍꯥꯏꯅ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯑꯍꯤꯡꯁꯦ ꯑꯩ ꯃꯣꯕꯥꯏꯜꯒ ꯃꯦꯠꯇꯕꯤꯗ ꯐꯖꯅ ꯇꯨꯝꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯈꯔꯅꯤ ꯂꯩꯔꯒ ꯇꯨꯝꯃꯛꯇ꯭ꯔꯒꯗꯤ ꯃꯃꯤꯠꯀꯁꯦ ꯄꯣꯝꯈꯠꯂꯛꯇꯅ ꯁꯛ ꯈꯔꯒ ꯊꯤꯕꯁꯦ ꯑꯇꯩꯁꯨ ꯍꯦꯟꯅ ꯊꯤꯔꯦ
ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯃꯍꯤꯗꯤ ꯈꯔ ꯃꯔꯥꯡ ꯃꯔꯥꯡꯅꯤ ꯍꯣꯔꯦꯟ ꯁꯧꯒꯠꯂꯛꯑꯀꯥꯟꯗ ꯐꯖꯔꯛꯑꯀꯥꯟꯗ ꯐꯣꯇꯣ ꯅꯝꯒꯦ ꯚꯤꯗꯤꯑꯣꯗ ꯎꯠꯂꯛꯀꯦꯀꯣ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯆꯦꯡꯒ ꯆꯥꯅꯤꯡꯉꯣꯏ ꯃꯌꯥꯝ ꯁꯣꯐꯥ ꯑꯃ ꯂꯩꯒꯦ ꯈꯟꯕꯅꯦꯕꯀꯣ ꯁꯤꯒꯤ ꯃꯐꯝꯁꯤꯒ ꯏꯆꯥ ꯇꯣꯝꯕꯤꯅ ꯌꯥꯝ ꯄꯥꯝꯖꯅ ꯁꯥꯟꯅꯕ ꯃꯐꯝꯅꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯟꯅꯔꯝꯕꯗ ꯗꯣꯝꯒ ꯂꯥꯎ ꯑꯣꯟꯊꯅꯤ ꯌꯦꯡꯕꯁꯦ ꯑꯃꯨꯛ ꯀꯥꯈꯠꯀꯅꯤ ꯑꯃꯨꯛ ꯀꯨꯝꯊꯒꯅꯤ ꯀꯥꯈꯠꯀꯅꯨ ꯃꯥꯒꯤ ꯍꯥꯏꯗꯕꯝꯁꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯑꯩꯅ ꯑꯥꯗꯩ ꯄꯨ ꯂꯥꯛꯑꯒ ꯁꯤꯔꯦ ꯍꯥꯏꯕ ꯑꯩ ꯅꯨꯡꯉꯥꯏꯇꯕꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯅ ꯃꯈꯣꯡ ꯀꯛꯎꯔꯕ ꯈꯪꯗꯦ ꯄꯨꯔꯛꯄꯗ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯀꯩ ꯄꯠꯇꯥ ꯑꯗꯨꯒ ꯁꯤ ꯄꯥꯝꯕꯤꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯔꯨꯝꯗ ꯊꯥꯅꯕꯩꯅꯦꯕꯀꯣ ꯄꯨꯔꯛꯄꯅꯦ ꯕꯦꯜꯀꯅꯤꯁꯦ ꯈꯔꯕꯨꯗꯤ ꯄꯤꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝꯁꯤꯅ ꯌꯦꯡꯒꯅꯨ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩꯈꯣꯏ ꯄꯤꯇꯟ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯀꯅꯨ ꯃꯥꯒꯤ ꯑꯃꯨꯛ ꯀꯥꯈꯠꯀꯅꯤ ꯑꯃꯨꯛ ꯀꯨꯝꯊꯅꯤ ꯑꯃꯨꯛ ꯀꯥꯈꯠꯀꯅꯤ ꯑꯃꯨꯛ ꯀꯨꯝꯊꯅꯤ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯤꯀꯣ ꯑꯩꯅ ꯁꯣꯐꯥ ꯂꯩꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯩ ꯔꯨꯝ ꯈꯨꯠꯁꯥꯏꯁꯦ ꯍꯣꯏ ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯦ ꯌꯦꯡꯍꯟꯕ ꯏꯀꯥꯏꯖꯔꯦ ꯁꯨꯝ ꯃꯥꯒꯤ ꯐꯤꯔꯣꯜ ꯀꯩꯀꯥ ꯁꯤꯁꯨ ꯂꯣꯏꯁꯟꯗꯣꯏꯅꯤ ꯅꯪ ꯀꯩ ꯁꯥꯟꯅꯩꯔꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯑꯍꯥꯟꯕ ꯉꯥꯁꯨ ꯄꯤꯖꯒꯦ ꯇꯧꯏꯅꯦꯕꯀꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯈꯔ ꯃꯨꯟꯅ ꯍꯦꯟꯖꯟꯅ ꯉꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯛꯌꯥꯝ ꯄꯤꯛꯄ ꯑꯉꯥꯡꯗꯣ ꯄꯤꯖꯕ꯭ꯔꯥ ꯄꯤꯖꯅꯗꯕ꯭ꯔꯥ ꯑꯝꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯅꯨꯡꯉꯥꯏꯖꯒꯗ꯭ꯔꯣ ꯍꯥꯎꯕꯜꯂꯅꯦ ꯅꯣꯏꯁꯤꯁꯨ ꯑꯣ ꯄꯤꯖꯒꯦꯅꯦ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯄꯤꯖꯒꯦ ꯑꯃ ꯄꯤꯖꯒꯦꯅꯦ ꯂꯥꯛꯑꯦꯕꯀꯣ मजा तो चीची ना कहीं ले रही है ना चीची ना लाइट पूरे है ना मुझे बन चीची ना कहीं कहीं जाओ जींस मजा तो सब पुनः मजा खराब हो मिया माँ का नागले हो रही ना कुछ नहीं खाया क्या अय्या पूरा चाह रही थी माँ कहीं Ngasidi चाह रहे तब उसी दिए तब उसी लोग चाह रहे तब तो हाउ बा कहीं ये बिगी बक्सिंग था दौड़ बा नहीं ये जूस तो गिरा क्या था ये जूस अच्छा चम्मच थी चम्मच डाल दिया पता है एप्पल B for बॉल C for थममगी फिबम सिजों कदाई नि पोतु बु खंगु थमम दु बोइना ऑर्डर तोबदो मन पादुगा हाय मरक त काय बु खोट यावरमदि कमाइन तोदनो मा हायबा सिदै दुम लाकनी हाय सि पोचै जु सुगदर दुनी तुम ले था सिसिनी आइना चटनी सेमिदो चनारगी अखोय होजिंग ngasai la pasu re to imai cha pandan na lore kuche mareng mareng mi ata mu ngai bu ngamde pandan ba lore khum ka hapro le ki ka Kecil dek Cure takut dah tunggu lagi. mama skin दिन में वो घर में छपा Azik lore. Lore. Si area se ai sida yauri ba bhek se myam puthura natraga thamura comment taro ka sina phasaga last tas minus me adu myam zai phasade comment tawiro aduga blog se ngasigidi swai dum lo shilage na pe thamam ga site ta yaurame ba ka aduga smai ore na ho mama wam ta ngam janu Damiam agi video se size ga lo shinjare ngasigidi ware ko next time pur agi smaina asang ba video pamba taragadi comment pur o ngasigidi bye